Aku Houjikna jadi si Aramai tenggol jene Equator CMP gi jaga dani. Ai samak Munindro Mangang Commissioner Aramai tenggol jene Equator. Ngarang Januari gitang trauma 2025 nung dinwaram da yamna thoning da ba laibak thiba thawdo ma thokpagi paw ma phangi hari ba thawdok si akoina kutakda swift action moina Arambai tenggol jene Equator gi CMP gi team sina yengchan jabada Arambai tenggol Yaoramba adu Arambai tenggol Yaokhidraba mioi khujo kharagi geng amana masagi vested interest ta tabak torambagi mami khara ui khodakta masigi pose makhatana yengchan jabada lairiba unit 2 androgi amasung yaripoki part khara sigi commander sida pau pirambagi langlan lanjin laite tabak torbi mioi singchina aduga loinana sigumba tabak si torambagi damakta akoina makhatani yengchanbada jene Equator dasu masiga mari lenaba pau pirambagi adu malanglan lanjin amta laite sigi pausi khudakta akoina laibiri ba china koi kwai panamak china swift action tawrakanduda maduda chena bane haiba mioi taruk akoina phagasai aduga loinana ainggi oiba makhata ba cheraki investigation gi manung channa police station da koi chinajaki masigi makhata ba follow action moina hena asumba langlang jin putoktuna mara laiba mioi singdu cherak phangna ba honabagi process ta Arambai tenggol jene Equator na haiba unit 2 andro branch se suspend thamjare hosik aduda leramba mioi singdu akoi jene Equator da Arambai tenggol gi jene Equator da kaukhatuna makhatana akoi internal investigation ama chathajari akoi Arambai tenggol law boi kai khumna jai police corporate makhatana tawgani aduga kanagumba chenaba makhatana leramagasu hairiba koigi CMP Arambai tenggol jene Equator gi investigate tawraga leiriba process gi manungda mioi singje mara lerame na leiragadi makhatana koigi mioi singdu police ta sinaduna corporate tawjagani aduga ain gi charak phangna honabda koina mateng pangjagani loisan jarakpada Arambai tenggol na ain bu ikai khumna jai tangai phadna koi lining laison gi ipana de punat ki oibo ponamada akoi changjan jarakpani adubu laibaktiba megi 2023 gi megi laibaktiba thawdoksina marmoraga akoi hairiba mongma tawsida lakhibani adubu masigi sina tangai phadawo oigibanina oigre akoi ain gi oibo pota kanima mikum tada madubu madugi against sanabagi wakalo leijade aduna police ki investigation makhatana chatharakpada Arambai tenggol na corporate tawjagani madubu ikai kunabu chagani